MLA Ngursanglur Sanate da Kihan-Khanghanba Amatta Pirakpa Yaroi ITAC Hauzik Manipur da wairagli ba phibam asi yenglaga Indigenous Tribal Advocacy Committee ITAC Ferzol amadi Jiribam District na Makhal makha kaya gi mifam kaya pangthoklaba matungda wafam khara warep lawduna ngarang numidang lawthorokle ITAC na lawkhiba warep singi manungda ITAC na koliba mafamdagi kakhiba Tipaimuk AC gi MLA Ngursanglur Sanate asi constitutional representative amane maram aduna mahaki mathakta kanagumba amatana Kihan-Khanghanba piba yaroi mahaki lanthum kanana susokpa yaroi karigumba mahaki lanthum na jingbada huran chinthi tawna bohonarakpa amadi akaya toy thoholaklabadi makhoi adu Ferzol amadi Jiribam District Tribal Miyam gi yeknavani haina lawgane loina na oiragliba political development asida aikhoi masel gi marakta nungainaroidaba thabak tawroidabane loina na ITAC matam pumnamakta Manipur gi Mar Kuki Jomi tribe ki aningba pambada lengdana laikhigani haina su ITAC gi cherol asida phongdorokle